Menstrual lip bright haibadi BLB haina khangaba leina makal asidagishu ngakthopung ngamalidana tamo adudi manipur gi lebak lehawa chanaraba amadi ikang thoklabasu khangngamba phong makal ama oirba jalo madumangni oribasi bema phong makal asi lopagi matam mayai oirap oi haibadi numi chama ga kuntrani dagina chama ga kuntra ga manga phabu oi phau asi maru si mayai oirap chawi amadi chabada mahau yamna lei ate kanabadi kari leige yamna lei khazani phau asi masa yamna pokpada natana sahu pana hobusu ngami amadi phau charong amada phau maru chani yankhai dagina chahum phau palibani ne tamo adudi yamna phawajani ne madu dana bema lokpa matam dana othok phajana puthok tuna lomi singbu kanaba piribani ne tamo madu kadai dano phangi sibo se mayamna hena khangnariba panthoibi sit house khoyathong pukri achoba mana aduga mobile number hairora hoi hairo tamo 813 284 37 46 aduga manak nak retailer singda pumna phanglabani tamo ai sunga sibak hek chalagane hek talauru batare maming du kari haiba Arise AZ 8433 DT haibani tamo yes Bayer Crop Science Limited ki Arise AZ 8433 DT ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨ ꯏꯟꯗꯤꯌꯥꯒꯤ 15 ꯁꯨꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯅ ꯖꯨꯂꯥꯏ 15ꯗ ꯋꯥꯁꯛꯂꯒꯅꯤ ꯃꯅꯤꯄꯨꯔꯒꯤ MLA 60ꯒꯤ ꯃꯅꯨꯡꯗ 53ꯅ ꯃꯨꯔꯃꯨꯗ ꯑꯗꯨꯒ 3ꯅ ꯌꯥꯁꯋꯥꯟꯗ ꯚꯣꯠ ꯄꯤꯈꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ Class 8 amadi mathakta leibasing July 15dagi offline class sathaba yaragani hairi video personnel sing sahi nipan thabak tawraklabadi corporal phamthol piragani haina laukthokre COVID ki fibam mipai ningai oire numit 6 nida miyoi mari laikidre anoba case 39 thengnare active case hatuka 18 sukre ED gi mayokta Congress na amukasu protest tawkhre police na control tawnana bohona bada chaungna mukna bathokre banner segai khre hairi IRB candidate singna chief minister gi yum gi gate thomjin bada miyoi ahum sokle miyoi ahum phajilure hairi COVID ki saitheng marakta more da dengi laichat paktaknana sandorakle Imphal Dimapur lambi da matam kaktana general strike laukthokre hairi Governor Lagani sanamiyam da COVID vaccine kapthoknana ba amukasu appeal tawkhre Cabinet na ADC tara suhankhre ULV singi caretaker sing lehendana ba warep nakhre MG Narega gi senpham July 18 fawbada pithoktrobadi highway ani matam kaktana thingzillagani haina phongdokkhre Niti Aayog ki Innovation Index da Manipur na makhok oire Lengang na thausadabadagi Manipur gi laumi sing kham thekna ware laumi sing hinghan na ba honaraktrabadi agriculture ministry na pirakpa progressive farmers ki Krisi Kaman Award handoksarage haina biswarjin na phongdorakle amaromda laumi singi phibam lengak na phagat halaktrabadi sahi kharagi matungda Manipur da lau ubinana ba miyoi leiraklaroi haina Romeo na su phongdorakle amadi lengak na sing chaukhatle hairibasi maming khaktagi oiramle haina khaide manina phongdokhre khurumjari
Morning Newspaper Reading tabiribasingbu Pusparani Laisomna taram noksari. Ngasi ingengi kungamari ni panba Inglising ani kunganithoi July ki tari kunganithoi irai numit asigi maru oiba pausing miyam da sandokna pijari. NDA na puthokpa President gi mirep Draupadi Murmu na India gi 15 suba President oiragani. Mahak lakliba ningthokaba numita wasak lauragani. Mahakna UPA na puthokpa mirep Yaswant Sinha dagi vote chada 19.06 helaga mai pakhi. Mikhal asida Draupadi Murmu na apunba vote ki chada 39.03 phangki aduga Yaswant Sinha na vote chada 35.8 phangki. Manipur gi oine MLA humfugi manungda yankaiga marina Murmu da vote piki aduga tarukna Yaswant Sinha da vote piki. India gi puwari da ihan hanbo oina tribal nupi president oigadoribi Draupadi Murmu na apunba MP MLA punna lising mari chatret sumna amagi manungda lising ani sanipan kunga mari gi vote phangduna vote belu da punna Lak taruk lising humbudraga taruk sanipan sumna ahum oiki amaromda Yaswant Sinha na MP MLA punna lising amaga Chanipan humbudraga taret ki vote phangduna vote belu pabada lak ahum lising marifu samaga humbudraga taret phangki pangthokhiba mikhal asida MP MLA 15 apunba vote lising taraga chonga invalid oiki lakliba July 13 da matam loiragadaba President Ramnath Kovind gi mathangda President gi thaupu ho nanabagi damak haukiba July 19 da leiba asigi state amasung union territory singdagi MP chatret ka humbudra mathoi amasung MLA punna lesing mari sumna kunga tarukna anoba President khanana bagi damak vote thadana ki bane Thadana kiba vote asida MP chatret ka humbudra mathoi gi manungda chonga ga nifuna Draupadi Murmu da aduga MP chani ga sumna nipana Yaswant Sinha da vote piki MP 15 gi vote invalid oiki aduga MP nipana vote thadakide MLA lising mariga kunga taruki manungda kuntra ga nipan gi vote invalid oiki aduga kuntra marina vote thadana kide haire Manipur gi oina MLA humfu gi manungda pawasi makhatana taminasi Draupadi Murmu da vote belu da pabada punna vote 580 nithoi phangki amasung Yaswant Sinha na vote belu da 109 phangki MP ahum gi oina vote lising ani ga chama Draupadi Murmu na phangki haire vote masing thiba aduga mari leinana mikhalasigi returning officer oiriba Rajya Sabha gi secretary general PD Modi na hai Draupadi Murmu na ahanba preference vote ta mahakna phangpham thokpa vote ki sangdagi hena phanglabana mahakpu India gi president gi office asi painana bagi damak khalle haina lauthokhi 15 suba president gi mikhal gi vote masing thibagi thabak ngarang ayuk pung 13 taba matamdagi Delhi gi parliament house ta chathakibane Draupadi Murmu na president gi mikhal da mai palakpada Prime Minister Narendra Modi na thagatpa phongthokre mikhal da hek mai paglakpaga Delhi da leiba yumda Prime Minister Narendra Modi amasung BJP gi National President JP Nadda yauna lusingba kayana nauna President oiragadabi Draupadi Murmu ga unaduna nungaibasu phongthokhi Draupadi Murmu na mai palakpada mahaka mikhal da lamba oikiba mirep Yaswant Sinha na thagatpa phongthokre mahakna constitution gi custodian ama oina akiba masung misang sanganai dana thabak taurakani haibagi thajabalai haiki masai sahi humfuga mari surabi
Adivasi Ningol asi kumcha ing lising ani amasung ing lising ani marida Odisha Assembly dagi tam anirak mai pakpaga loinana minister oiramkhibani. Maha kumcha ing lising ani 15 da Jharkhand gi ahanba nupi governor su oiramkhi. NDA na puthokpa president gi mikhalda Draupadi Murmu na India gi 15 suba president oina mai paglakkhibada chief minister Nongthombam Biren yauna mahaki cabinet minister sing amasung ruling MLA sing na nungaiba phongdokpagi khongsat pangthokre. 15 suba president gi mikhal gi bot masing thibagi phal hek phangbaga chief minister N Biren alusingduna council of minister sing amasung ruling gi MLA sing puna chief minister Banglo dagi khongna thoklaklaga Kangla gi kha thangba Sanathonggi changlak matungda Kangla manunggi lambida laklaba matungda Kangla nongsup thangba gate ta thoklaklaga mafam aduda leiramba BJP gi masing yamlaba thongmi singa loinana achauba khongchat amasu pangthokhi haire. Singgi Autonomous District Council amasung Tampaki Urban Local Body kungatret ki mikhal sahi asigi October thada pangthoknaba aduga chahi nipan thabak tawraklaba BDF personnel sing corporal phamthol pinanaba chahi 13 thabak tawraklaba singna sarjan mingthol pinanaba ngarang pangthokhiba state cabinet mifamna warep lokre. Chief Minister Secretariat ke Cabinet Hall da ngarang numiyung ba matung pung 12 makhairom taba matamda Chief Minister N Biren chair loduna pangthokhiba cabinet mifamna tongan ba warep kaya lokhi. Mifam asigi matangda IPR Minister Dr. Sapam Ranjana hai unlisted agenda oina khanakhiba wafam amada covid ki fibam yenglaga lengang school sing July 23 phawba thingba thamkhiba do class 8 amasung masigi mathakta leiba class sing July 25 dagi mahusagum offline oina class sathaba haunana ba lepna khre loinana class 7 amasung masigi makhada leiba class singi oina di makhatana athingba laikhigani. Masi mapung oina pikliba angang sing vaccine kapthoktriba asigi yenglaga laukhiba firepne miyamna COVID-19 laiset asidagi mapung phana ngakthokpa ngamnana bagidamak vaccine kaptriba singsu kapthokpinana ba appeal tawkhi. Mifam masina laukhiba tai waref singi manungda hana autonomous district council amasung urban local bodies singda caretaker system leirambadu makha sathadana ba ngarangi mifamna warep laure. Autonomous District Council hana taruk leirambadagi mari hapsinduna ADC tara amadi nauna hapsinlakliba ADC sing ado None, Perzol, Technopol amasung Kamjong AC dani haire. ADC tara amasung Tampaki Imphal Municipal Corporation yauna urban local body kungatret ki mikhal asi saliba sahi asigi October thada pangthoknana ba mifam asina warep laukhi chapchaba numiti lepkhide. Ngarangi mifam asida panchayat ki mikhal gi matangda khananaba pukhalabasu matung tarakpa mifam amada khananaba defer tawkhi haire. Matam sangna haidoktana leirakliba 10 suba amadi 13 suba IRB gi athuba matamda haidokpiu haiduna Manipur gi chief minister gi yumda thomjillakpa Police ka muknabada IRB candidate ahum asok apan nangkre ahum amana fajinkre. Thaudo asi Imphal East District Haingang Police Station na konba luang sangbamda leiba Manipur gi chief minister N Biren gi yum tamna 10 amadi 11 IRB gi candidate singna ngarang numiyung ba pung 12 makhairom taba matamda thomjilakpada thokhibane. Thomjilakpa sida chief minister gi yum akoibada ngak senduna leiriba police personnel singa hana muknakhi tungda ahenba police personnel sing laktuna tangkhana na bohonabada lichaina fuchaiba tawbada thomjilakhiba singi manungda miyoi ahum asok apan nangkhi miyoi ahum amana police na fajinkhi. Thomjilakpa duda 10 suba amadi 13 suba IRB gi result asi ngasi hayeng thibidana khudakta haidokpiu nahasingi punsi kanbiu nahasing sahi henkhigadawre state amagi chief minister na ahumlak haikhiba wa ngakpa ngamdaba haibasi laibak thibani haina iba plega sing sisinakhi panbaya badi 10 suba masung 13 suba Indian Reserve Battalion ge
रिक्रूटमेंट दा यावखिबा नहासिंग अदुना अयुक पुंग 11 रोम ताबा मतमदा मणिपुर प्रेस क्लबता पाउगी मिफम अमा पांगथोकनबा थौरांग तौरमखिबनी अदुबो पाउगी मिफम अदु पांगथोकत्रिङै मखोइगी ओइबा मिफम अमा हाना मिफम पांगथोकलबा मतुंगदा कोना पाउगी मिफम पांगथोकननबा सेम साखि अदुबो मणिपुर पुलिस की कांगबु अमा मफम अदुदा लाक्लगा मियोइसिंग अदु मसिंग यामली हादुना तानथोकखिबदगी मखोइगी पाउगी मिफम अदु पांगथोकखिद्रे लोइनना मफम अदुदगी चटखरगा मियोइ चामरोमना चीफ मिनिस्टर एन बिरेनगी लुआंग संगबमदा लैबा युमदा थोमजिनखिबनी हाइना पाउ असिना मखाताना फोंदोरकले मणिपुर कोविड लाइचत संदोरपी सांग लेप लेतना वांखलकपगा लोइनना लाइचत असिना मरम ओइदुना स्टेट असिदा मिसी मिना थोपगी सांगसु वांखलकले हौखिबा सयोल खरदगी स्टेट असिदा कोविड संदोपगी सांग वांखल लबसु मी सिबगी सांगदी यामना नेमना लाखिबनी अदुबो हौखिबा पुंग 23 असिदा लाइचत असिना मरम ओइदुना मियोइ अनि लाइखिदबगा लोइनना स्टेट असिदा लाइखिद्रबा अपुनबा मिसिंग 2,123 यौख्रे प्रेसना फंगबा पाउगी मतुंग इना लाइखिद्रबा मियोइ अनि असिगी मनुंगदा मियोइ अमदी मसाही सही 28 खक्तमक ngairiba थौबाल डिस्ट्रिक्ट की मनुंग चना लैबा खोंगजोम एरियादगी नुपा मचा अमनी हाइरे महाग जेमनिन्स हॉस्पिटल कोविड पॉजिटिव ओइबा थेंगनरकपदगी था असिगी कुंदा सिजो हॉस्पिटल रिफर तौरखिबने अतोप मियोइ अमना काक्चिंग डिस्ट्रिक्ट की मनुंग चना लैबा लांगमैदोंग एरियादगी मसाई सही 34 रोम सुरबी नुपी अमनी महाक्सु था असिगी कुंदा जेमनिन्स हॉस्पिटल लाइकननबा पुखलकलबा मतुंग ngarang लाइखिदबनी हाइरे मणिपुर की ओइना हौखिबा पुंग 23 असिगी मनुंग दा सैंपल 1,000 टेस्ट तौबदा मियोइ 45 पॉजिटिव ओइबा थेंगनदुना पॉजिटिविटी रेट 9.3 यौख्रे लोइनना एक्टिव केस 738 ते हेंगतख्रे हाइना कोविड-19 कमल कंट्रोल रूम दगी फंगबा रिपोर्ट असिना खंगहलकले मणिपुर लेंगा की डायरेक्टोरेट ऑफ एजुकेशन ईस्ट जोनल एजुकेशन ऑफिस सिंग अमदी स्कूल सिंगी DI ओइना सिजिनदुना लेरंबा लेंगा की ओजा सिंगी यूटिलाइजेशन की ऑर्डर सिंग खुदकतगी ककले हाइना एजुकेशन ईस्ट की डायरेक्टर एल नंदकुमार न ऑर्डर तौख्रे ऑर्डर असिगी मतुंग इन ओजा सिंग असि मखोइ मखोइगी हानगी पोस्टिंग मफम सिंग अदुदा थबक तौबा हौरगनी हाइरे ऑल इंडिया कांग्रेस कमिटी की इंटरिम प्रेसिडेंट सोनिया गांधी नेशनल हेराल्ड केस का मरी लेना इन्फोर्समेंट डायरेक्टोरेट मचिन हंगना कौखिबगी मायोक्ता मणिपुर प्रदेश कांग्रेस कमिटी की थौमीसिंगना चथखिबा प्रोटेक्स रैली अमदा मणिपुर पुलिस का साउंड मुक्नबा थोख्रे पुलिस की थौंग MPCC की प्रेसिडेंट के मेघचंद्रना यानिंगदबा फोंदोख्रे AICC की लुसिंग बी असिबु ED न मचिन हंगनबा ngarang कौखिबा अदुगी मायोक्ता कांग्रेस ऑफिसता कांग्रेस पार्टी की थौमीसिंग अमसुंग ऑफिस बियर सिंग पुल्लबा मतुंगदा पार्टी की प्रेसिडेंट के मेघचंद्र याउना थौमीसिंग न कंगलागी नोंगसुप थंगबा गेट तमना खोंगसत अमगा लोइनना लाखिबने मतम अदुदा कांग्रेस ऑफिस की गेट ता हानदगी संगदुना लैखिबा पुलिस की टीमना थोगलकलिबा प्रोटेक्स रैली अदु थिंगनना बहनखी अदुबो थिंगबंगमदना कंगलागी नोंगसुप थंगबा गेट तमना चटखी ED की थौंग यानिंगदे डाउन BJP हाइबा खोलाव कया लाउदुना लाखिबा खोंगसत अदु कंगलागी नोंगसुप थंगबा गेट यौरकपा पाव असि मखाताना पिजरे मतमदा पुलिसना हन्नना बखंगनखी अदुबो कांग्रेस की थौमीसिंगना हल्लू यादबदगी नमदुना खोंगसत अदु ममाई लेहेनना बहोनबदा खोंगसत अदुबो लुसिंगलखिबा कांग्रेस की थौमीसिंगा पुलिस की मरक्ता मुक्नाबासी थोखिबने मुक्नाबासीदा कांग्रेस की नहा ओरिबा लुसिंगबा अमा तुसिनबा लोइनना खोंगसत अदुदा यावखिबी नुपी थौमीसिंगी मरक्ता तुसिनबदगी खोइसाउनरबा थौमीसिंगा पुलिस का अकनबा वाहै वता सिजिनदुना खनखि तुंगदा खोंगसत अदु कांग्रेस ऑफिस तमना अमु हलखि कांग्रेस ऑफिस की गेटा पाउमिसिंगदा वांगांगलदुना MPCC की प्रेसिडेंट के मेघचंद्र MLA ना हाई AICC की लुसिंगबी सोनिया गांधी बो नेशनल हेराल्ड
केसका मरी लेनना इन्फोर्समेंट डायरेक्टोरेट ना ngaihak leitana kauduna ikaiba piba asi कांग्रेस ना याबा ngamloi leiba asida BJP lengak lakbadagi tongan ba investigating agency singbu politician gi khulai oina sizinaduna agency sing asigi ningtamba manghanana bahona ba asi yaningde mara leitaba miyoi singbu ngaihak leitana idi thajinduna kihan khangan bagi thabak chathaba asi laibak thibane National Herald Pausegi sel puthaba mengkhananaba Congress na mateng pangboy na lupa crore mabudra loan oina pikibadu money laundering ga mari leinate politician party ama oina laiba asining tamba purakna na bohonabada achoba thodang laurakhiba pause amagi awabada mateng pangbabu lana uhananaba BJP na hotnabani haina mahangna makhatana phongdokhe asigumba thawng asi BJP na makhatana satharoi dobani haina su makhata khe Kangpokpi Forest Division gi staff singna haukiba ningthokaba July 19 da National Highway 2 Imphal Dimapur lambi da Dimapur lengoi puduna lakpa tata truck nipan amadi nung puduna lakpa truck ani phajiluraba matungda file thihalaga thadokre madugi mayok ta ngarang ahingdagi Imphal Dimapur lambi matam kaktana general strike laukthokre nung puduna lakpa truck ani aduna purakliba nung sing adu Imphal Iril Protected Forest area da logi wangmada hangba kwari dagi oiramba yai nung amasung lengoi purakpa truck sing adu forest product pubagi mari leinaba DFO na issue toba che sang amata yauram dabadagi forest staff sing aduna phabane pharaba truck sing khusu khulai sing phajinba madi nung lengoi sing loina lokthok handuna preliminary offense report su file tawkhi tungda lengoi purakpa gari sing adu gari amada lupa lising taramanga amadi nung loba gari na lupa lising manga gi file thihalaba matung thadokhibane amaromda Kangpokpi Forest Division gi divisional forest officer na ngarang thokhiba notice amada Kangpokpi Forest Division gi jurisdiction manungda transit fee thidana amadi mari leinaba se sang yaudana Lansil lakpa gari sing Indian Forest Act English sing ani darani pan amasung Manipur Forest pahosi makhatana pishare Rule 2021 gi matung ina fatuna action lauragani haire Kangpokpi Forest Division gi manung channa laiba Modbung Forest With Office ki DFO na nahan Dimapur dagi lengoi puduna lakpa tata truck nipan phajin khibagi mayokta Manipur Divers Association MDA Chenapati Trucks Divers Union TDU amadi Chenapati Truck Owners Association STOA na ngarang ahing nongyai-dagi Imphal Dimapur lambida matam kaktana general strike laukthokre hiramasi matangda ngarang Modbung Forest With Office ki mamangda paumisinga unaba amada MDA gi General Secretary Khetri Mayum Sanjoina hai nahan phajin khiba truck sing adu thadoknana bagidamak MDA STDU amadi STOA gi mihut sing yaungna Kangpokpi Forest Division ki DFO ga unaduna wari sanakhi maduda yanaba puraktabadagi tangai phadana general strike tobagi khungthang asi laurakpani haikhi phajiliba truck sing adu transport permit TP yaudabagi phajinbani hai adumakpu driver singna matam kayagi mamangdagi maugeta TP pibinanaba haijaduna lakhi adubungasi phawba TP pidana lakhibani haina palle Driver singi apambadi TP yaudana Dimapur gi lengoi purakhiba adugi TR lupa lising tara manga adu kaklabasu makhoina gari adudagi thahan khiba lengoi adudi pibiu haibane wafam aduda DFO na yaraktabadagi ahing nongyai-dagi matam kaktana Imphal Dimapur lambida general strike tawbagi firap lawbani haikhe
ꯑꯗꯨꯃꯛꯄꯨ ꯄꯦꯁꯦꯟꯖꯔ ꯁꯥꯔꯚꯤꯁ ꯇꯧꯔꯤꯕ ꯋꯤꯡꯒꯔ ꯑꯃꯁꯨꯡ ꯕꯁꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤ ꯄꯨꯡ 49ꯒꯤ ꯃꯇꯨꯡꯗꯒꯤ ꯆꯠꯅꯕ ꯍꯧꯒꯅꯤ꯫ ꯃꯁꯤꯗ ꯀꯅꯥꯒꯨꯝꯕꯅ ꯂꯝꯍꯦꯟ ꯇꯨꯝꯍꯦꯟꯕ ꯇꯧꯗꯨꯅ ꯒꯥꯔꯤ ꯆꯦꯜꯂꯕꯗꯤ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯑꯐ-ꯐꯠꯇꯒꯤ ꯗꯥꯏꯇ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯁꯥꯅ ꯄꯨꯒꯗꯕꯅꯤ꯫ ꯗ꯭राꯏꯚꯔꯁꯤꯡꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯑꯁꯤ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛꯀꯤ ꯈꯣꯡꯖꯪ ꯍꯟꯗꯣꯛꯂꯣꯏ ꯍꯥꯏꯅꯁꯨ ꯁꯟꯖꯣꯏꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯣꯚꯤꯗ ꯂꯥꯏꯆꯠ ꯂꯦꯞꯄ ꯂꯩꯇꯅ ꯁꯟꯗꯣꯔꯛꯇꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯄꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯂꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯃꯣꯔꯦ ꯇꯥꯎꯟꯗ ꯗꯦꯡꯒꯤ ꯂꯥꯏꯆꯠ ꯄꯥꯛꯇꯛꯅꯅ ꯁꯟꯗꯣꯔꯛꯇꯨꯅ ꯃꯤꯑꯣꯏ 90 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ, ꯃꯤꯑꯣꯏ ꯑꯃꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯉꯔꯥꯡꯁꯨ ꯃꯣꯔꯦꯗ ꯂꯩꯕ ꯀ꯭ꯔꯤꯁꯅ ꯂꯦꯕꯇ ꯃꯣꯔꯦ ꯋꯥꯔꯗ ꯅꯝꯕꯔ 7ꯒꯤ ꯇꯤꯡꯇꯣꯡ ꯚꯦꯡꯗꯒꯤ ꯆꯍꯤ 18 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯕ꯭ꯂꯗ ꯁꯦꯝꯄꯜ ꯇꯦꯁ ꯇꯧꯕꯗ ꯗꯦꯡꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯔꯦ꯫ ꯅꯍꯥꯟꯁꯨ ꯃꯣꯔꯦꯗ ꯂꯩꯕ ꯐꯥꯏꯁꯣꯝ ꯚꯦꯡ ꯑꯃꯗꯤ ꯂꯝꯂꯣꯡ ꯚꯦꯡ ꯑꯦꯔꯤꯌꯥꯗ ꯃꯤꯑꯣꯏ 2 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯈ꯭ꯔꯕꯅꯤ꯫ ꯂꯥꯏꯆꯠ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯈꯤꯕ ꯖꯨꯟ ꯊꯥꯗ ꯃꯣꯔꯦꯒꯤ ꯄꯤ ꯇꯣꯝꯅꯣꯡ ꯚꯤꯂꯦꯖꯗꯒꯤ ꯆꯍꯤ 9 ꯈꯛꯇ ꯉꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯆꯠ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯤꯈꯤꯕ ꯑꯗꯨ ꯅꯠꯇꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯈꯥ ꯇꯥꯅ ꯃꯤ ꯁꯤꯕꯒꯤ ꯄꯥꯎ ꯂꯩꯇ꯭ꯔꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯂꯥꯏꯆꯠ ꯑꯁꯤꯕꯨ ꯁꯟꯗꯣꯔꯛꯇꯅꯕ ꯃꯣꯔꯦꯗ ꯄꯥꯛꯁꯟꯅ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯥꯡꯊꯣꯛꯄꯒ ꯂꯣꯏꯅꯅ ꯐꯣꯡꯒꯤꯡ ꯀꯥꯞꯊꯣꯛꯄꯒꯤ ꯊꯕꯛꯁꯨ ꯆꯠꯊꯈ꯭ꯔꯦ꯫ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯂꯦꯔꯤꯌꯥ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯈꯥꯗ ꯃꯣꯔꯦꯒꯤ ꯁ꯭ꯄꯦꯁꯤꯑꯦꯜ ꯃꯦꯂꯦꯔꯤꯌꯥ ꯌꯨꯅꯤꯠꯀꯤ ꯀꯥꯡꯕꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯁꯔꯚꯤꯂꯦꯟꯁ ꯆꯠꯊꯔꯤ꯫ ꯂꯥꯏꯆꯠ ꯑꯁꯤ ꯁꯟꯗꯣꯛꯄꯒꯤ ꯔꯤꯄꯣꯔꯠ ꯂꯥꯛꯄꯗꯒꯤ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯂꯣꯏꯁꯪꯁꯤꯡꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤꯗ ꯃꯣꯔꯦꯗ ꯈꯨꯟꯗꯥꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯑꯃꯗꯤ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯡꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯃꯣꯔꯦꯗ ꯍꯧꯈꯤꯕ ꯖꯨꯟ ꯊꯥ ꯍꯧꯒꯠꯂꯛꯄꯗꯒꯤ ꯖꯨꯂꯥꯏ ꯃꯌꯥꯏ ꯆꯜꯂꯛꯄ ꯐꯥꯎꯕꯗ ꯃꯤꯑꯣꯏ 38 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯍꯥꯟ ꯃꯤꯑꯣꯏ 2 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯕ ꯑꯃꯗꯤ ꯉꯔꯥꯡ ꯃꯤꯑꯣꯏ 1 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯕ ꯑꯁꯤ ꯊꯥꯔꯒ ꯄꯨꯟꯅ ꯃꯤꯑꯣꯏ 90 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕꯅꯤ꯫ ꯃꯣꯔꯦꯗ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅꯁꯨ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯌꯦꯟꯊꯣꯛꯄ, ꯃꯦꯗꯤꯀꯦꯜ ꯀꯦꯝꯞ ꯆꯠꯊꯕꯤꯅꯕꯅꯆꯤꯡꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯄ ꯈꯨꯟꯖꯥꯁꯤꯡꯅ ꯉꯥꯏꯔꯤ꯫ नीति आयोग की इंडिया इनोवेशन इंडेक्स 2021 की ngarang phongkibaga loinana India gi awang nongpokki state amadi chingi state singi category da Manipur na khwadigi ranking wangna phangba makok thongba state oiba ngamle index asi ngarang Niti Ayog ki vice chairman Suman Berry na phongkibane Thauromasi da Niti Ayog ki member Dr. VK Sarawat CEO Prameswaram IR senior advisor Neeraj Sinha amadi Chairman Dr. Amit Kafur Yauki index asida achoba state singi kanglupta Karnataka na amuka suhanna makok tarakpa ngamkhre loinana Manipur na awang nongpo amasung singi state singi kanglupta makok tare loinana Chandigarh na Union Territory amasung city state singi manungda makok oire Thauromasi matangda wangang laduna Niti Ayog ki member VK Sarawat na hai innovation haibasi tung koigadaba amadi pumnamak konsilaga chaukhatpagi phibam amada laknanaba paramni masina hauze miyamna thengnariba achoba khudong chadaba sing asi mayoknaba ngamduna khunai asidagi laira anang muthatpa miyamda hingnanaba lambi piba amadi mipal tangdaba khunai ama oihanbada achoba mateng pangani CEO IR na phongdokhibada India Innovation Index ke kuthangda leiba asigi innovation gi phibambu kupna yangsinduna lakli masina leiba asigi chawkhat thorangda choba mateng oiribane makha tanasu henu chawkhatpa amadi innovation gi lamsida khumang chawchinba leiba ama oinanaba tongan by state amadi stakeholder singapuna honaminaba mathautai Niti Ayog amasung Institute for Competitiveness na semliba India Innovation Index asi leiba asigi innovation ecosystem asigi phibam yangsinanaba amadi chawkhathananabagi mapung phaba khulai amane masina state amasung union territory singbu makhoi maselgi marakta aphabada hidanabagi chanabi ama thamba ngame
Innovation Index asigi ahumsuba edition asina Global Innovation Index ki framework ta pandam lauduna leibak sigi innovation analysis ki scope sing utli indicator masing India Innovation Index 2020 36 oirambadagi India Innovation Index 2021 da 66 ta hingatle indicator sing asi sub pillar tara tarukta yenthokli amadi masina makhatana maru oiba pillar tare thokna khaidokli haina mahakna makhatana phongdokhe lamdam asida lalol itik tawriba sing amasung maruoina Imphal manungda potchai yoliba dukan singna COVID-19 laichet ki khudong chaba lauduna potchai gi mamal wangna yonbiganu haina Protection and Preservation Committee Manipur PPCM na phongdokkhre PPCM gi Publicity Committee gi convener Laikhuram Jayantana thadorokpa cherol amada hai lamdam asida amohana sandorakliba COVID-19 asida lengaki maikaidagi thamoi sengdaba manba thawongi matausi miyamna penadre matam kuina laina asina leisilakpa miyamna nomonomagi komthorakpa thawoinaraktabagi mami uri asigumba matam asida lengangna nomagi positive oiba masing lauthokpada Imphal West Imphal East Thawbal Bisnupur na chingba masing tamak hairaga lekai amadi chapchaba maming matha pandaba sina yamna khudong chataba ama mayoknare lamdam asigi miyoi ayamba sura nomlaga hingbagi nongmagi chara tanjariba hingnanabagi lanpham thengnariba ngaktune masina sathok sasin tawbada kaithel chatpana singbasingda khangdabadagi sangsinnaruba kayani maduna thamoida henami paipa pokhalle hanagumna lekai mamingna chingba chapchana lauthok haningi masina tragadi sokna samnarubana mathang launabagi lambi oirakloi hainingai leite haiki Maitai Mitaibu Scheduled Tribe ki list ta chalhananaba Manipur lengangna thubada hotnagadabani haina Scheduled Tribe Demand Committee of Manipur STDCM na phongdorakle Lup asina thadorokpa cherol amada STDCM gi lising makhada Manipur gi maru oiba yelho furup ama oiriba Maitai Mitaida yelho furup singda Indian Constitution na pifam thokpa ngaklo pihananaba furup asibu Constitution gi makhada ST lista yahonana bagi demand gi damak miyam gi khongjang kaya ga loinana Manipur amasung India lenga anida taksilakpasi sahi tara phajilakle ST lista yahondabana haiba ngaklo singdu phangdabadagi Maitai Mitai furup ngasidi maihorol dagi masagi maramdam oiriba Manipurda refugee gumna hingduna amadi minority oiraktuna mutkhiba yabagi akiba mayoknarabani hainasu wangna phongdokhe Sinam amadi harauro khulgi lawmi singde Agriculture Minister na Urea gi awawa sing ubiduna matam chana phanghanbinana bagidamak mafam asigi khunja singi maikaidagi thagatpa phongdorakle Ministry of Health Family and Welfare Government of India gi makhada Manipur Nursing Council Lamphel amasung Jemins Hospital ani nasinduna numit 8 ni chathagadaba nursing gi training ngarang Porompata laiba Jemins Hospital gi mini conference hall da hogdokre Tharomasita chief guest oina saru yakiba Manipur lenga ki health service ki director Dr. Khoirom Sasikumar Mangang na hai in service da lairiba lamdamasigi nursing da anau ba technology sing amasung khusu khulai singi maramda ningthina train tauba yamna mathau tai state asida khara senior oiba nursing na nauna sanglak liba nursing gi mahut silanduna thabak tawbagi chatnabi leirakpa sina nursing gi moral yamna hantharakle in service ta leiraga nurse amana service matter khangdaba kaya su thengnai service matter khangdaba yaurakpa sina aranba thawong chatharakna bagi achoba maram amane maram aduna nursing na service matter asi khangba yamna mathau tai Manipur gi nursing India da mafam yamna wangi India natana tongan balaibak sing haibadi UK Japan no chingbada thak yamna wangli bane amaromda housing nurse amasung patient anigi mari yamna phagatpagi mami tari makhatana su fahanse masina
नर्सिंगबु सिनफम असिदा लेरुबगी अचौबा माय पाकपा फंगनी हौजी तरे सुबा पे फंगद्रिबा नर्सिंग सु फंगननबा महाकी माइकेदगी अंगंबा थाकता होनगनी हाइना महांगना मखा ताना फोंदोखी इंडिया लेंगांगना अवांग नोंपो स्टेट सिंग साउखटलननबा अहेनबा मिजेंग थमले हाइना डोनर मिनिस्टर जी किशन रेड्डी ना फोंदोखरे राज्य सभा दा हंखिबो वहांग पाखुम पीदुना डोनर मिनिस्टर ना हाई सेंटर की नन एक्जेप्टेड मिनिस्ट्री ऑफ डिपार्टमेंट यांखैगा मंगा ना मखोगी सेंट्रल सेक्टर अमसुंग सेंट्रल स्पॉन्सर स्कीम की ग्रोस बजेटरी सपोर्ट की यामद्रबदा साता तरा अवांग नोंपोक लमदमदा थाददबा यादे अवांग नोंपोक लमदम साउखटननबगीदमक कुमजा इंग्लिशिंग अनि तरा मरी तरा मंगादगी इंग्लिशिंग अनि कुनगा माथोय कुनगनिथोय फावबदा सेंटर की मिनिस्ट्री अमदी डिपार्टमेंट सिंगना ग्रोस बजेटरी सपोर्ट की मखादा लुपा करोड़ लाख अहुम लिसिंग कुंथ्रागा तरुक चात्रुक निफु थादख्रे मसिगी मनुंगदा इंग्लिशिंग अनि कुनगा माथोय कुनगनिथोय दा अवांग नोंपोक लमदमदा मिनिस्ट्री अमदी डिपार्टमेंट सिंगना सादा तरा ग्रोस बजेटरी सपोर्ट की मखादा थादखिबा सेनफम असि लुपा करोड़ लाख हुमुद्रा लिसिंग मरिफु तरेट हेना इंग्लिशिंग अनि कुनगनिथोय कुनगा हुमदोयदा अवांग नोंपो स्टेट सिंगिदमक थादगदबा बजेट एस्टिमेट असि लुपा करोड़ लिसिंग हुमुद्रागा निपान सुमना निफु ओइगने अदुमोइनमक नीति आयोग का खुसमनरगा डोनर मिनिस्ट्री न मपुंग फारबा नॉर्थ ईस्टर्न रीजन डिस्ट्रिक्ट सस्टेनेबल डेवलपमेंट गोल इंडेक्स सेमले नॉर्थ ईस्टर्न रीजन डिस्ट्रिक्ट सस्टेनेबल डेवलपमेंट गोल इंडेक्स ना अवांग नोंपो स्टेट निपान की डिस्ट्रिक्ट सिंबु खुनाई की मियोइबगी सेमिलोन की मसाक मथुम अमसुंग महौसागी अकोइबगी फिबम की ओइबा चौखटपगी मसक सिंगदा ओंदुना रेंग खाइदोई असिगुंबा इंडेक्स असि डिस्ट्रिक्ट की थाकता पाखटपा इंडिया दा अहानबनी हाइखी हौकिबा था अमा मखाइरोंगी ममांगदा मणिपुरदा कोविड पॉजिटिव ओइबगी सांग अमता थेंगनरुद्रबा मतुंग लाइबक थिबो ओइना हौजि कोविड 19 गी अनौबा केस सिंग हेंगलकलबसु मसिबु निंगथीजना लाक्सिनना बहोनरी हाइरदुना गवर्नर ला गणेशना मियामना पेंडेमिक असिबु माइथिबा पिननबगी ख्वाइदगी फबा अमता ngairaba पाम्बै ओइदिबा कोविड वैक्सीन कापथोकपगी थबकसिंग मियामना पांगथोकपियु हाइना अमुका सुना होनना अपील तौख्रे अफबा लेंगाक लेहनगे हाइरबदी लेंगाक की असोइबसिंग यंगसिंदुना हाइगदबनी चैगदबनी लेंगाकना सोइरकपा लालकपदा मणिपुर ह्यूमन राइट कमीशन यंगसिनगनी हाइना कमीशन असिगी एक्टिंग चेयरपर्सन खाइदेम मनीना फोंदोखरै वफम सिंगरांग लम्फेन कोर्ट कॉम्प्लेक्स तलैबा कमीशन की कोर्ट रूम दा पांगथोखिबा पाउमिसिंग उनबगी थौरम अमदा महांगना हाइखिबने महांगना मखा ताना हाई लेंगांगना चिंगी लमसिंग चौखले हारिबसी ममिंग खक्तगी ओइरमले मखोइगी एडमिनिस्ट्रेशन सिंगी ओइनदी पुंगसोइ सोइरे लोइनना उरखुल डिस्ट्रिक्ट दा राइट टू हेल्थ अमसुंग राइट टू एजुकेशन अदुकी मतिक सोथना लेरे मसिगिदमक कमीशना मतम पुंबदा लेपकनी हाइखी हौजिक मणिपुर अफ्रीकान स्वाइन फ्लू संदोकपगी मिपाइनरी बामदी कोविड 19 की केस मसिंग हेंगलकपगी मिपाइनरी ngei सैरक असिदा वखल खंथबा वाटपा मसागी तखनबा मियोय खरना सेंगमाई तुरेल खोंगनुंगदा ओक असिबा लंगथरकपना मियामदा मिपाइबा पोकहले हिरम असिदा मियामना मरी लेनबा अथॉरिटी सिंगदा मतिक साब एक्शन लौबिदननबा फोंदोरकले हिरम असिगा मरी लेनना काक्सिंग म्युनिसिपल काउंसिल गे
ऑफिसता पांगथोकिबा पाउगी मिफम अमदा केयर टेकर चेयरपर्सन नाउरेम संजित कुमार ना हाई सेंगमाई तुरेल असि काक्सिंगी सक्येन मिंगसेल ओइबता नतना तुरेल असिदा सैदांगदुना हिंगलिबनी काक्सिंग अमदी काक्सिंगी अकोइबदा खुंदारिबा मियोय क्याना थकना चानबा ओइना सिजिन्नरिबनी हाइखी काक्सिंग वाटर सप्लाई अमदी कैरक वाटर सप्लाई की स्कीम सु तुरेल असिगी सिंगदगी सिंखतुना पीरिबनी मसिबु तरु तनाना थंबा हाइबसी अखोय खुदिंगमक्की थौदांगने अदुबो लाइबक थीबना वखल खंथबा वाटपा मियोय सिंगना ओक असिबा थादबा फता हौदी कया हैथबा हु हैथदुना nga फाबना चिंगबा मथोंग हुक्तबा थौंग कया हेक हेक जथदुना लागले असिगुम्बा मथोंग हुक्तबा थौंग सिंग असि लोगी ओइबा चैराक फंगबा याबा याय करीगुम्बा थौंग सिंग असि मखाताना चथबा थेंगनरबदी लोगी ओइबा चैराक सोइदना पीरगनी हौजे हौजी ओक असिबा थादरिबा सिगी लंगला लंजिन पीबा ngamba amadi makha tarakpa asigumba thawong sing asi chatharakpada pau pirakpa miyoi singna lupa lising manga ki oiba akhanaba mana piragani haina su lauthokhe Mahatma Gandhi National Rural Employment Guarantee Act MGNREGA की पंदुना लैरिबा सेनफम सिंग लाक्लिबा जुलाई 23 फाउगी मनुंगदा पिथोक्त्रबदी नुमित असिगी अहिंग नोंगयाइदगी नेशनल हाईवे नंबर 39 अमसुंग 53 की लंबी सिंग थिंगदुना खोंजंग चंगसिलगनी हाइना ऑल मणिपुर MGNREGA की इंप्लीमेंटिंग एजेंसी कमिटीना फोंदोखरे मपान की पाउद ओपोजिशन की कैंडिडेट खनबदा तृणमूल कांग्रेस तानरमदबना अगस्त 6 पांथोकनब लेपख्रबा वाइस प्रेसिडेंट खनबगी इलेक्शन दा पार्टी असि बोट थादबा यावररोय हाइना TMC की MP अभिषेक बैनर्जीना फोंदोखरे पाटनादा लैबा MLA MLC की कोटना सगोल से नुमिता इंसास राइफल अमा अहांगबा मैगजीन तरुक अमसुंग बुलेट प्रूफ जैकेट की केस अमगा मरी लेनना RJD की लुसिंगबा आनंद कुमार सिंहाबु चही 3 जेल दा लैबगी चैराक पीखरे हाइरे पब्लिक सेक्टर जनरल इंश्योरेंस कंपनी सिंगी एम्प्लॉई लिसिंग यांखैगनिपान हेनबना मखोइगी वेस्ट रिविजन अमसुंग सेंट्रल गवर्नमेंट इंडस्ट्री असिबु थौसादबगी मवोंग लैरिबसिबु खंगननबगीदमक जुलाई 23 तगिना 29 फाउबा नुमिनिनी की स्ट्राइक चथरगनी हाइना एम्प्लॉई सिंगी लुसिंगबा सिंगना फोंदोरकले मिजोराम की मनुंग चनबा मफम अमदा अफ्रीकान स्वाइन फीवर ना मरम ओइरगा सियन किबा ओइरंबा याय हाइना चिंगनबा लमोक अहुम की असीबा मसा उमंग अमगी मनाक्ता लैरंबा थेंगनरे हाइना एनिमल हस्बेंडरी एंड वेटरिनरी डिपार्टमेंट की मकोक थोंबा ऑफिशियल अमना फोंदोखरे सही असिगी मे 19 दा असम पुलिसना लोना थिंगबा थमख्रबा अल्फा आइबु पुकनिंग थौगतपा सैरेंग इखी हाइबगी मरालदा फाजिंदुना थमलखिबी मसागी सही 19 लोम सुरबी बरसा श्री बुरा गोहेन गुवाहाटी हाईकोर्टना बेल पीख्रे असम दा हंदक थोखिबा इचाउना मियोय लाख कया अवाफमदा ताहानखिबा मदी युम कया अमांग अता थोहनख्रबा मतुंग नोंग सुबा लेपखिबदगी स्टेट असिगी फिबम हानगी पुंसी महिंगदा हंजिलकपा हौरे हाइना मरी लेनबसिंगी माइकेदगी फोंदोरकलबसु मियोय लिसिंग 13 हेना लैफम लैतबगी अवाबा मायोकनरी हाइना रिपोर्ट सिंगना हाइरे असम की बजाली डिस्ट्रिक्ट की मनुंग चनबा पसालादा मसागी सही 38 लोम सुरुबा नुपा अमा ngaप्रुम हिंगना चारुबदगी लैखिद्रे हाइना पुलिसना फोंदोखरे अपर असम की डिब्रुगढ़ लैबा लापेतकता टी स्टेट सिनमी ओइना लैबी टी वर्कर अमा थबक सुफमदा लैबा मेचिन अमना यामना थीना सोनखिबा अदुगी मतंगदा थिजिननबा डिस्ट्रिक्ट एडमिनिस्ट्रेशनना खंगनखिबगा लोइनना इंक्वायरी चथबा हौख्रे इराकी अवांग थंगबा प्रोविंस दुहोकता लैबा रिजोर्ट अमदा टर्किश फोर्स सिंगना
आर्टिलरी सेल्सिंग कापसिनतुना चथकिबा एटेक्ता यामद्रबदा मियोय मंगा लैखिद्रे अमसुंग मियोय 13 लोम असोक अपन नंख्रे साउथ कोरिया की प्रेसिडेंट युन सुक सियोलना साउथ कोरिया अमसुंग जापान की मरक्ता मरी फगतहननबा होनबा पामे अमसुंग लेबा अनि की मरी अदु कमन इंटरेस्टा युमफम ओइबा थाजनबगी वखलोंदा सागतकदबनि हाइना थाजै हाइना महाकी टॉप डिप्लोमेट अमना सगोलसे नुमिता फोंदोखरे हाइरे चही अमा मखाइरों की ममांग दैताली की यूनिटी गवर्नमेंट की अन इलेक्टेड हेड ओइना खनकिबा प्राइम मिनिस्टर मारियो दाग्री कॉन्फिडेंस वोट तमाइथिबदगी फम असिदगी रिजाइन तौखरे मालीदा लैरिबा यूनाइटेड नेशंस पीस कीपिंग मिशन मिनुस्मा की स्पोक्समैन पुंग हुमुद्रागा निथोगी मनुंगदा लैबासी थादोक्तुना चटखिननबा माली की फॉरेन मिनिस्ट्री ना खंगनख्रे श्रीलंका की निपान सुबह प्रेसिडेंट ओइना सगोलसे नुमिता वासक लौकिबा रानिल प्रेसिडेंट की ऑफिशियल रेसिडेंस अमसुंग प्राइम मिनिस्टर की ऑफिस ता थोमजिन खिबा खोंगजंगलोई सिंगी मायोक्ते एक्शन लौखतकनी हाइना लाउथोखरे फेडरेशन ऑफ पाकिस्तान चेंबर्स ऑफ कॉमर्स एंड इंडस्ट्रीज बिजनेस की लुसिंगबा कया पुंदुना लैबा आसिदा श्रीलंका दा थोगलिबा इकोनॉमिक इमरजेंसी की फिबम लाकपा याबगी अकीबा अमा लैरकपगी मतांगदा खननैनख्रे हाइरे सानबगी पाउदा मणिपुर राइफल एसोसिएशन सिंधुना खुम्मा लंपाक शूटिंग रेंज चथरीबा 38 सुबा ऑल मणिपुर शूटिंग कॉम्पिटिशन 2022 की ngarang 3 सुबा नुमिता ब्लॉसम स्कूल इंडोर शूटिंग सेंटर की स्टेसी लेतान थेमना पॉइंट 490 फंगदुना 10 मीटर राइफल NR चैंपियनशिप वुमेन्स इंडिविजुअल दा गोल्ड मेडल लौख्रे हिमाचल प्रदेश की मांडीदा थासिगी मापनदगी 15 फाव पांगथोखिबा कुनगनिथोई सुबा सब जूनियर नेशन वोशु चैंपियनशिप ता मेडल फंगलख्रबा अमदी सरुक यारुबा बिष्णुपुर डिस्ट्रिक्ट की नाचौगी सानारोई सिंह अमदी ऑफिशियल सिंह ngarang वोशु ट्रेनिंग स्कूल नाचौ ना सिंधुना नाचौ मनिंग कम्युनिटी हॉल दा ओकपगी थौरम अमा पांगथोखरे इम्फाल ईस्ट डिस्ट्रिक्ट फुटबॉल एसोसिएशन की एड हॉक कमिटी ना सिंधुना सथरीबा महाराज कुमार धर्मेंद्रजीत मेमोरियल सुपर डिवीजन फुटबॉल लीग ngarang lamlong thongkhong da laiba artificial turf ground da sanakiba match amada 11 star sporting union akampa na aba khetrigaw bu goal mari amada maithiba pikre District Sports Association Chandel na sinduna liwa sarai ground da chathariba ADC Chandel Trophy Super Division Football League ki ngarang sanakiba Pool B gi match amada Tampi Football Club na liwa sarai Youth Club pu Pansil ani shinoda maithiba pikre Washu Association of Manipur na handak ta Himachal gi Mandi da pangthokkiba kunganithoi suba junior nation washu championship ta saruk yaruba state ki sanaroi sing okpui thorom ama pangthokani hana loken pause khara da yaurakiba do association ga kariguma hiram amata da mari leina de haina washu association of Manipur gi late and founder member secretary Nongthombam Joy Shankar na khuyek piduna thadorakpa cherol amana khanghalakle amadi Sumit Nagal Norway gi mayokta sanagadoriba awe World
Group 1 Thai-gidamag Indian Davis Cup team-da ngarang amu halakpa phangkhre aduga doubles specialist Davis Sarandi mathang manaw Semba Liski matungda laikhibadagi team-dagi lokthokre hairi Leslakpada maroiba pau amuhana Draupadi Murmu India ki tara mga suba president oina July kunga mga dawa saklauragani Manipur ki MLA humfugi manungda Yangkhai Marina Murmu da aduga tarungna Yaswanda vote piki Chief Minister yauna Cabinet Minister singna nungai phongthokkhre Class 8 amadi mathakta leiba sing July kunga mga dagi offline class sathaba hauba yaragani haikre BDF personnel sing sahi nipan thabak tawraklabadi corporal famthon piragani haire Covid ki phiba mi painingai oire numit taruk ni da mioi mari laikhidre anauba case Manipur ga mapan thengna khrai active case satru ka kunga taret sure ED gi mayok ta congress na amuk su protest tawkhrai police na control tawna na bahona bada chaungna mukna ba thokkhrai banner sagai khrai haide Governor lagani sana miyam da covid vaccine kap thokna na ba amuk su appeal tawkhrai Tara suba masung tara mathoi suba IRB gi candidate Chief Minister gi yumda wasang au haiduna thomjin khre Police ka mukna bathok pada mioi ahum sokle mioi ahum su phajin khre haide Imphal Dimapur lambida matam kaktana general strike laukthokre Covid ki saitheng marakta more da dengi laichat paktaknana sandorakle haide Lengang na sing saukhatle haribasi maming khaktagi oiramle haina Human Rights Commission gi chairperson Khaide Manina phongdokkhre Lengang na thausadabadagi Manipur gi lomi sing kham thengna ware lomi sing hinganana ba honaraktrabadi Agriculture Ministry na pirakpa Progressive Farmers ki Krishi Common Award Handok sarage haina biswarjina phongdorakli amaromda laumi singi phibam lengang na phalaktrabadi sahi kharagi matungda Manipur da law ubinana ba mioi leraklaroi haina su Romeo na phongdorakli Amadi Niti Aayog ki index ta NE amasung hill state singi category da Manipur na makokta leire Bijariba pausing asig loina na hausiki oinadi nukti gi phongliba pause singdagi lokthokjaba maruoiba pausing miyam da pichaba loisunjari tabiriba singbo mukahana pusparani laishromna khurumjari